मैम याम नुंगाइबा पाव अमतंग थमजगे मैम आई अखोई से हुजी सी अरबाद माइमोंगी अखोई फंड्राइव तौजबनी डेट 14 दगी हौजबने बको अदो 14 दगी हौजबसदा इना हांबा होगिबगी टारगेट से एटलीस्ट आई 70,000 मुदे मतेंग पांगिंबा हाय तारे को अदो अखोई गिदी आई याम फॉलोअर्स सिंग अमदी अदुम थेंखांग कयादा फंड्राइव तौरइबनिना मोशे पैसादो लेबा मकनतबनिना लुपा यामना नुशीना लुपा यांखै चामा चामा ngamjabida khujang oiraga tawjarakiba fandam ngakta ni ngasi phawba maram aduna 70 ID ma yoba habasidi tielaba migupda pungzada yobase khara wana thokadaba na maram oiraga aina sum khoigi kendra gi MLA sinda ai haijabani ado han boina laiba phawba haigadra khoigi sagoban kendra gi honorable khoigi yamu imona ngasi paisa si ai mafamda sinabirame masigidamagta hainingai leitana thagapa phongdoksari kagi kai khumna matik charaba yambung imo amadi siravi inamsi anu yam nungai fana anaya yaudana amadi da lakadaba thabak thoram kaya da amadi sagoban kendra khaktagi natana iramdam gi damakta kathokpada haling balaitraba thongna aduga kusim minaraga satpa ngabu ibiu hainasu aina mayam gi mahu silaga RK Sun TV na shogi mafamda thongni jage ado yam nungsiba madi mayam khogi yamung imosi na khoina di khangam da bayai adubu akhoina tang haijage maramdi akhogi kendra gi akhogi mapa sakna leibani na ai kendra khaktagi wana tana atei kendra manipur gi oiba irei chamana awana takpa matamda aduki matik yamna chongna pangba adugumlaba leader amani habesu ai thamjaramge aduna mayam akhogi yengbiriba sigi blab sibu yengbiba video sibu yengbiba sinau sina share to biduna yambung imo amadi inamsi anu imung manung amadi manipur miyam amadi alba maimong gi phanabagi damakta wish to biramo haina RK Sun TV na haijari ado tasena credit agi follower de pizage adusu agi follower RK Sun Toy like moment Facebook page amadi Insta gi RK Sun Toy amadi YouTube ki RK Sun Toy blog haiba mayam follow to biba agi followers in the credit pizage agi tasena kem to bani nasade agi di nokhoi mayam na haiba mafam da agi chacha bani just pa kholo ijaba khatani aduga agi fund draft su mayam ma to view haiba ado ingam jade maram di agi fund draft si condition ma khakda lei jai karama condition hai gadi agi whole agi ayam agi follower mayam na akan ba wave amala akanda haiba di every follower hai dare ko ekda 100 ta 60% 70% na hairak pa adugum da fund draft to jage maram di fund drive habasi mayam amana khunjang oiraga tawrakadabana ai khaktana decide to bangam da hai tari ko power se ai khaktana power exercise to bangam jade maram aduna agi follower de sinajabani mayam waro bigano aduga makha ta ba thorpo to sum mayam mating pangmina se ado ai aduga paisa se sudri banina akogi as far akogi dum mayam na fund drive to birakhiba du da su 20,000 sudri aduduna ai target tawri ba 80,000 se sudabana maram oiraga ai se to sida madi tawrisira habisu mayam gi comment da haibiramu aduga ai sigi paisa khusina badi ai exam ai MU da ai law da master tawzari akoi second semester gi exam tawzari September gi date 2 da loigada bana maram oraga ai ngonda su exam gi tension yamna lei business gi tension isa gi tension su mayam lei banina atei te kendra gi MLA sinda haizaru bada hara hara ya birakpa singdu su ai chatlaga paisa lawsan badi ngamjadri ado yam thajadena akoi gi sagoban kendra gi akoi gi MLA yamu imonadi kagi thabiraga agi phamda paisa khusina birakpagi damakta hainia letana thaga papong doksari yamu imu amukasu yamu imo bu wish pizari hena phabasu oibio mai papu su oibio sagobangi lengraba dugumlaba leader ama su oibio haina su ai shogi bapamda thongni jage aduga arba mai mumsu thuna phabasu oiro ai moi babaga wai sanare ai su soi dena September date 2 matungda ai paisa khusina jaru duini mayam Thank you so much. I see tang hiraga matang sai tension jage yengbi ba bior sing mayam na share to bio amati akoy yamu imo amati inamsi anu gi damakta wish to biram. Thank you.